단자에서 ഗ്യാസ് ഒന്നും പോയി തോക്കരുത് singju yamdrabani tawrije sing janba chapsu yadu dum taw thingiga khotlega asaidagi usawa sa khara kaino thiega thamjine asi lori kari no tha desibu has gas no ba sel jo ama ta leite gas no ma phangda wai ba lai ga lakti ga irang jina leirabani na adagi gas ki sel di lai na chen bo leitra kan jido ta si ai di 좀 잠깐 라면 혹시도 잠깐 어디서 제 잠깐 어디 왔어 이거 좀 잠깐 라면이 as gas no thokida na hauji ta cha thongwa haro kan jida sing da thonga doine 그거는 자 동호들 봐자 아니 저 아무 노래 가는지다 si mai jab ta hawol lao se yare ngang na leira no chak la mi di hai 람 딱 들어가는데 hawol ko iro 뭐 이거 걸로 이제 신이들 다 걸로 오면 하는 신이들 이종 짝마 사다 kari adu bokta pharabane si thangnabagi amoi umasa yamdo adaida ina khar lawsalobagi khar leiri adu bokta adu si jingya gi da adu dane mi khara chanba dum khara changnare ai mong yega khoini jure khara yengoji 자 또 어쩌지 ning nupa ama leiri ne nang khara thirakadra araga haidru bok tawdi 나 이제 뭐 메케 레이티네 싱어 보다 봐 메케 달리기 ure nang di kita je leng ri yo to asima thak leiri udro sa thak thi leiri ne sila mi luina kunna ga ni ne je ta be no mate kha ka khala tre ado nai de sum ki bi sale ere sum chang la ko ji sum ka khala ko ji 타냐지 is how ji thang ni matam lo sono e pura ye jing chang si asu yam ka khala jing de ba aga ji ma ku de ke ta ni am je ti yo ne si khom ja la ta san khom ja la mai thado na tu mui lai mui ni puraga mi da pu de ha ni da asa ba mi ga tha da ga mai thado ngai tham de ha ni jing yo khan di au gi de 싱이는 뭐 통자 엄청디 뭐 콩도 방으로에는 뭐 콩미 까네이네 아탁갈 거지 북도 뭐 탁주 펀디 이제 사이드 싱다지 제 왜네 고마가 사이드 잘라 ha kari hoi ni bungo nang hai gum dana sima pa ji yok sala di sing je phani abi ta bam thoi ni ga leiram dana ko bungo hanna to ra ai sim pakhal et tanjali sing ga aphang ba kha ta ga chat la 제 아이디어 함 레디 사이드 모이 레벨 레이 따라자 강톡나봐 아이 떡 kari idea ka do bi nang dia nang gi idea dana sa ka ba de sa lao ya lao 아이 떡 형 Yung không mà con sẽ nung xie. 구멍도 내봐 고기들이 구멍도 내봐 구멍 뿌리는 잡아 Ai su không kìa. 고메 복권 따이 에 고기들이 진짜 오지 Hả? Có đây rồi. Ai khơi xoay đó, dòng lạc cái đầu vào lấy tệ. Mấy tên mà sao ấy cái đầu bạn này, nó hắn một số, ai cái thằng bạn tao không bạn nó cao bạn này, mà xin thì khăn cái đầu bạn này, mấy tên sao này, hey, mấy tên mà sao này không? tao nói Hey, hắn nuốt cái, hắn nuốt cái, mà xin cái con gốc sẽ, 이봐 이게 공금세 야다라 스카리라 칸데 마망다 수남토 에 소마엔 떠라가 뭐 거기 공치는 쏙쏙 상바 아이게 공은 쏙된바 메이테이 합바디 알아 이거니까 아이게 공급세 하는 센터바디 알아 공급세 아시나 마람 오이라가 너무디 소이드는 세게 더버니 해긴 아이세 까리게 공급 어이 아씨 아이누 이누카테 boyno da hairaga ibai apik pa ama dagi lauraga apik pa ama phangri baudi si
ꯊꯣꯡꯈ꯭ꯔꯒꯦ ꯃꯩꯇꯩ ꯃꯆꯥꯁꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯏꯌꯥ ꯍꯦꯟꯅ ꯀꯥꯠꯇꯦ ꯁꯥꯏꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩꯕꯨ ꯉꯔꯥꯡ ꯍꯜꯂꯣ ꯕꯣꯏꯅꯣ ꯑꯩꯒꯤ ꯁꯥꯏꯟ ꯑꯃꯨꯛ ꯅꯪ ꯆꯥꯕ꯭ꯔꯥ ꯗ꯭ꯌꯨꯇꯤ ꯀꯔꯝꯅ ꯇꯥꯒꯅꯤ ꯁꯥꯏꯟ ꯌꯥꯎꯗ꯭ꯔꯗꯤ ꯅꯪꯗꯤ ꯕꯌꯥꯗꯒꯤ ꯂꯧꯔꯒ ꯆꯥꯕ ꯌꯥꯏꯌꯦꯅꯦ ꯑꯩꯗꯤ ꯀꯅꯥꯗꯒꯤ ꯂꯧꯒꯅꯤ ꯍꯥ ꯃꯇꯨꯡ ꯂꯧꯔꯒ ꯆꯥꯒꯅꯨꯀꯣ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯈꯩꯅꯤꯗꯨ ꯅꯪꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯏꯃꯥꯉꯣꯟꯗꯒꯤ ꯁꯤ ꯈꯔꯁꯨ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯕ ꯕꯣꯏꯅꯨ ꯅꯪ ꯆꯩꯂꯛꯑꯦꯀꯣ ꯊꯝꯃꯦ ꯌꯦꯡꯒꯅꯤꯗ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯥꯗꯣ ꯍꯥꯏꯐꯦꯠ ꯇꯨꯍꯧꯕꯅꯦ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯕꯅꯦ ꯑꯊꯧꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯅꯪꯅꯅꯦ ꯀꯣ ꯅꯪꯅ ꯈꯪꯉꯤ ꯃꯐꯝꯗꯣ ꯆꯪꯕ ꯌꯥꯏ ꯌꯥꯏꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯣꯏꯔꯕꯅꯦ ꯃꯣꯏ ꯁꯤ ꯂꯩꯔꯝꯃꯤꯒꯦ ꯃꯊꯪꯗꯗꯤ ꯂꯩꯇ꯭ꯔꯕꯅꯦꯅ ꯁꯤꯡ ꯆꯪꯗꯣꯏꯅꯦ ꯆꯪꯉꯔꯣꯏ ꯄꯪꯆꯪ ꯆꯪꯉꯔꯣꯏꯁꯤ ꯏꯔꯥꯡꯁꯤ ꯃꯦꯟꯅ ꯇꯥꯗ꯭ꯔꯤꯐꯥꯎꯗꯤ ꯑꯁ ꯁꯤꯔꯦ ꯑꯁ ꯁꯤꯡꯁꯨ ꯌꯥꯝ ꯆꯥꯅꯤꯡꯈ꯭ꯔꯦ ꯀꯔꯤ ꯇꯧꯁꯤꯔꯥ ꯃꯩꯇꯩꯉꯣꯟꯗꯁꯨ ꯆꯠꯄ ꯌꯥꯗꯦ ꯇꯥꯡꯈꯨꯜꯉꯣꯟꯗꯁꯨ ꯂꯩꯌꯣ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ ꯀꯔꯤ ꯇꯧꯁꯤꯔꯥ ꯈꯪꯗꯦ ꯁꯤꯡꯁꯨ ꯆꯥꯅꯤꯡꯕꯅ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯐꯥꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯍꯥꯟꯕ ꯍꯦꯛ ꯂꯥꯛꯄꯁꯦ ꯃꯩꯇꯩ ꯃꯆꯥ ꯎꯕ ꯀꯥꯟꯗ ꯁꯤꯡꯖꯨꯁꯦ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯆꯦꯛ ꯇꯧꯕꯅꯦ ꯆꯦꯡꯄꯥꯛ ꯉꯥꯛꯇ ꯆꯦꯡꯄꯥꯛꯇꯤ ꯆꯥꯅꯤꯡꯗꯦ ꯆꯒꯦꯝꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯅꯣ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯆꯥꯅꯤꯡꯃꯟꯕꯒꯤ ꯕꯣꯏꯅꯨꯉꯣꯟꯗ ꯁꯨꯋꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯄꯨꯊꯣꯛꯄ ꯁꯤꯡꯖꯨꯗꯨꯗꯤ ꯄꯥꯎꯆꯥꯛꯅꯁꯨ ꯍꯦꯟꯅ ꯐꯖꯩꯌꯦ ꯂꯨꯀꯠꯇꯤ ꯒꯥꯔꯤ ꯃꯈꯣꯟ ꯑꯃ ꯇꯥꯏ ꯃꯈꯥꯉꯣꯟꯗ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯌꯥꯏꯉꯪ ꯄꯣꯛꯄꯤ ꯆꯠꯈꯤꯗꯧꯕꯔꯥ ꯉꯥꯏꯈꯣ ꯇꯥꯁꯨ ꯉꯥꯏꯈꯣ ꯈꯥꯝꯃꯣꯅꯦ ꯇꯥꯁꯨ ꯈꯥꯝꯃꯣ ꯅꯪ ꯀꯔꯥꯏ ꯆꯠꯈꯤꯗꯧꯕꯔꯥ Jangan tapi kemudian ini. ꯇꯥꯔꯨꯏꯅꯦ ꯑꯃꯔꯛ ꯃꯨꯊꯠꯂꯣꯅꯦ Hingga kandiku kerino hairu. ꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯦ Ado kari tauri tu hairu ni ai yang. ꯄꯣꯠ ꯑꯃ ꯇꯞꯀꯤꯗꯧꯕꯅꯤ ꯉꯥꯏꯈꯣ Ai sandu. Mati haidiri kaku. Yadri samwari. Jangan ꯁꯟ ꯀꯌꯥ ꯂꯣꯏꯕ꯭ꯔꯥ sandu chamri gumbadi suramani ko. ꯆꯥꯝꯃꯔꯤ Hauji ꯑꯃ ꯆꯥꯈ꯭ꯔꯒꯦ ꯄꯤꯈ꯭ꯔꯣ yon nabadi yaudri haibaku. ꯀꯔꯤ ꯌꯣꯟꯕ ꯍꯥꯏꯗꯤ ꯀꯔꯤ ꯀꯅꯥꯅ ꯌꯣꯟꯒꯦ Thamone asa. Saugunu ni. Asengba haibini yon nabadi yaudri haibaku. ꯀꯔꯤ ꯌꯣꯟꯕ ꯀꯅꯥꯅ ꯌꯣꯟꯒꯗꯧꯕ ꯍꯥ ꯑꯩꯈꯣꯏꯉꯣꯟꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯑꯩꯈꯣꯏꯉꯣꯟꯁꯦ ꯏꯟꯗꯤꯖꯤꯅꯁ ꯀꯨꯀꯤ Hoi, harise. Ai nabagi hidak to hana loba chalagi ko. Horen konna sarase ba. Di theng khai ba ko. ꯉꯥꯏꯈꯣ ꯁꯤꯡꯖꯨ ꯂꯩꯔꯛꯑꯣ Sinjo. ꯁꯤꯡꯖꯨ ꯂꯩꯔꯛꯑꯣ ꯌꯥꯏꯉꯪ ꯄꯣꯛꯄꯤꯉꯣꯟꯗꯒꯤꯀꯣ ꯁꯤꯡꯖꯨ ꯂꯩꯔꯛꯑꯣ Aditi paisa pironi. ꯀꯔꯤ ꯄꯩꯁꯥ ꯍꯥꯏꯔꯗꯤ ꯀꯔꯤ Frida leibadi yaroi ni. Paisa kharadi ꯅꯪꯉꯣꯟꯗꯒꯤ ꯂꯩꯔꯣ As itaki paisa pau konaro heba kanda. As parese short kharage ai. ꯉꯥꯏꯈꯣ Kari batan. ꯀꯔꯤ ꯀꯩꯅꯣ ꯁꯤꯡꯖꯨꯗꯣ ꯏꯅꯦ ꯊꯔꯣꯉꯣꯟꯗꯒꯤ ꯂꯧꯀꯣ ꯃꯥꯗꯤ ꯉꯥꯔꯤ ꯌꯥꯝ ꯊꯥꯛꯄꯅꯦ ꯑꯇꯩꯗꯤ ꯉꯥꯔꯤꯁꯤ ꯁꯨꯛꯇꯪ ꯍꯥꯞꯄꯅꯦ ꯍꯥꯎꯇꯦ ꯑꯗꯨꯅ ꯊꯔꯣꯉꯣꯟꯗꯒꯤ ꯂꯧꯀꯣ ꯑꯇꯩꯗꯩ ꯂꯧꯔꯛꯀꯅꯨ ꯆꯥꯅꯤꯡꯗꯦ Adu atai ni lairi di. Tharu si karambara. ꯃꯁꯛ ꯈꯔ ꯊꯤꯕꯗꯣ ꯈꯪꯗ꯭ꯔꯣ Oi, se khange. ꯗꯥꯖꯨꯁꯦ ꯆꯠꯈꯤꯕꯗ ꯉꯥꯏꯕꯅꯤ ꯑꯩꯗꯤ ꯋꯥꯒꯤꯗꯧꯔꯦꯗ ꯃꯥ ꯉꯥꯏꯕꯁꯦ ꯍꯥꯎꯕꯅꯦꯍꯦ ꯌꯥꯏꯉꯪ ꯄꯣꯛꯄꯤꯒꯤ ꯁꯤꯡꯖꯨꯗꯣ ꯏꯅꯦ ꯊꯔꯣꯒꯤ ꯁꯤꯡꯖꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯉꯥꯔꯤꯁꯨ ꯌꯥꯝ ꯊꯥꯛꯑꯦ ꯃꯥꯗꯤ ꯃꯥꯅꯁꯨ ꯇꯣꯠꯄꯤꯕꯅꯦ ꯑꯩꯒꯤ ꯃꯉꯥꯏꯅꯦ ꯏꯅꯦ ꯊꯔꯣꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯒꯤꯗꯧꯕꯅꯤ ꯀꯨꯀꯤꯂꯦꯟ ꯐꯪꯗ꯭ꯔꯁꯨ ꯁꯤꯡꯖꯨ ꯐꯥꯎꯗꯤ ꯆꯥꯕ ꯐꯪꯒꯅꯤꯍꯦ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯄꯣꯔꯇꯤꯡ ꯔꯣꯜꯁꯦ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒꯗ ꯇꯥꯔꯦꯕ ꯑꯗꯣ ꯍꯧꯔꯣ ꯔꯣꯛ ꯄꯦꯄꯔ ꯁꯤꯖꯔ Rock, paper, scissors. Rock, paper, rock. Ai nga be. Ani ka ba ni ma ka bum tar si tau tu bai thoi. Te wai du di. ꯁꯣꯟ ꯄꯦꯄꯔ ꯁꯤꯖꯔ ꯑꯩ ꯀꯣꯏꯔꯣ Cici ni ngam Ore ya sab sare. ꯆꯠꯂꯣ Ado ai go frito ma na black ꯅꯪ ilo. ꯆꯠ Ani me am khoi dum
non stop จะจะท่าไรบ่ Okay. Ready? Ready rồi con. 1 2 3 okay 야비 지금 방래 이거 좀 뭔지 너무 loser กังกูกี่เจ้าคุยเฮง morning ได้ทัวร์กับ walking tour กับอาหารมาทิ้งเลยแบบมีอหุ่มเด้อไอ้กระดานนี้นะอหุ่มละมีอหุ่มได้ก็เด้อ Okay. Ay, ganun. 그냥 이게 기본 소리는 아닌 칼리거 아드나 나나오기 짜기 하리 먹방 채널 시다 풀 비디오 방비라니 다갈 크럽니까 아드 뭐야 짱하게 행비요